ꯈꯪꯗꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯂꯧꯊꯣꯛꯀꯦ ꯍꯥꯏꯕꯁꯦ ꯁꯤꯃꯁꯤꯀꯣ ꯈꯔ ꯑꯃꯗꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯦ ꯑꯃꯃꯝ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯊꯣꯛꯑꯦꯕ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯗꯣ ꯌꯥꯗꯦꯀꯣ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯗꯤ ꯃꯇꯝ ꯆꯪꯒꯅꯤ ꯑꯩꯈꯣꯏꯗ ꯃꯇꯝ ꯃꯥꯡꯒꯅꯤ ꯑꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛꯇꯁꯨ ꯃꯇꯝ ꯃꯥꯡꯕ ꯃꯗꯨꯅ ꯁꯤ ꯑꯃꯨꯛꯇ ꯆꯨꯂꯞ ꯄꯥꯏꯔꯅꯤꯁꯦ ꯆꯞ ꯃꯥꯟꯅꯍꯜꯂꯣ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯁꯤ ꯊꯥꯡꯁꯤꯅꯀꯣ ꯁꯤ ꯃꯌꯥꯏꯗ ꯀꯠꯊꯠꯂꯛꯑꯣ ꯃꯁꯤꯒꯤ ꯌꯥꯔꯕꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯂꯪ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯀꯟꯕꯅꯦ ꯑꯁꯦ ꯊꯥꯡꯅ ꯀꯛꯑꯁꯨ ꯇꯠꯇꯕꯅꯦ ꯍꯥꯏꯕꯅꯤ ꯁꯤ ꯂꯣꯏꯔꯁꯦ ꯈꯪꯗꯕ ꯃꯤꯁꯨ ꯈꯪꯍꯧꯔꯣ ꯃꯣꯕꯥꯏꯜꯒꯤ ꯃꯇꯦꯡꯅ ꯃꯌꯥꯝꯁꯨ ꯑꯃꯒ ꯑꯃꯒ ꯊꯥꯡꯒꯠꯅꯔꯛꯄꯅꯤꯅ ꯈꯪꯗꯕ ꯀꯌꯥ ꯈꯪꯍꯧꯔꯦ hijang sisa sih kakak yarannya apa sih dalam mulu
đâu đi ai dùng hấp mình Ada tia me tu sap. họ yang chuan piu ông ni thua sa chu ham đập đeo bọc từ riêng hành để chu ham tại ít này ít làm thời này mình ít mình ai nông lá tao mà mình ăn nông lá thì mẹ Krek serut.